May tha hoba hapta ama aduai tang tarukta Churachandpur police singna gari chathuk chatsin check toboda Renkai bridge da sumoda nupa madagi heroin 1.35 kg phabani covid leina marakta chance loba oigani corona leina hengat pada manipur pumnamakta miyamna awaba thengnabada district tarida curfew numit 10 lauthokpadu kharabu kanai adubu anaba masinga asibase adum hengatle Churachandpur jilada May tha manungdadi covid care center adu Lanwa TD block ngakta oirami adusu phamung yangkhe ngaktani adubu corona leina pakpa masing yam hengat pada Churachandpur government college ga covid care center May tha oroiboda ate semba hore covid leina da naba mayam symptom leitabadi hekta yumda thamami May tang trama thuida Ferzol ga Churachandpur district in charge minister Bungjigin Waltega GS Haupu MLA na district hospital da oxygen concentrator plant thamnaba thabak mayam inspect tawki May tang tra humduida Churachandpur jila da covid leina da siba chang hengan pagi maramda chief medical officer Churachandpur na order thokhanba matungna nungthil pung taruk hena siba chang mayam mok da thamlaga mathang numit da phumgani haire curfew ga dukan thingba enforce tawbada nitina insang yonba mayamna awaba kyarom thingnare aduga makhoi se covid leina da pakpa yaba phimandalei aduga insang napi yondradi sel phangba lambi ate leibi daba nitina chaga thaknaba thiba mayam na awaba kyarom thingnare handak sarkar na cheng lemna yenthokpada scheme paikhat pasi kharbu miyam na kana gani su khalli Corona leina da naba oxygen phau piba darkar leiba mayam gidamak Churachandpur da leiba NGO kuki khanglai lompi ga Young Paiti Association na May tang trani thoiga tang tramari da district administration da oxygen cylinder tarani thoi donate tawki cylinder mayam se district hospital da covid patient sing na sidina mahore curfew haina lauthok pase Churachandpur miyam nadi loina khangi adubu nitina thabak kaya letarasu koithok pase loidaban naide maram aduna health department ga police singna punna lambi da mi hek phangba mayam da RAT random test kairam pangthoi positive su hekta phangi Corona hidak vaccine kapasu leptana chathari chahi niphumagi mathak kapasu sarkar na mafam manga tarukta adum ka phalli aduga chahi trani pandagi nifumari gi marakta su online booking makhada adum paikhatle nagalamarom da covid positive yamba mafam da mass testing su leikai da pangthoi mass testing ase masigi chang henna sarkar na test center lauthogradi local transmission sisu kharabu handagani May tang trani panda Manipur DGPLM khaute na Churachandpur jila da tribe tungan bada philanthropic leaders mayam ga consultation mafam kobi masinumita covid leina ngak thuk na bada miyam na punsin na baga mask PPE kit sanitizer su lemna yen thokpani District Administration ga Health Department na COVID leina dagi ngak thuk na bada May kunhumduida Churachandpur charge leaders mayam mafam tungan bada meeting pangthok laga community home isolation center semna ba warep lawre khunda community home isolation su masing hengatle aduga MLA constituency mayam da su CICIC se mafam kaya da semkhre Mafam kharadasu charging na CICIC da sale donation su piki masigi maram da su district in charge minister Bungjigin Walte na su charge leader tungan ba mayam ga mifam amasu pangthokpani Ferzol jila da su handak second wave lakpada matam kharabu positive leitabani adubu mi chathuk chasin yambada chingara pada su corona leina hengat pa hore tipaimuk MLA Dr. Chatonlina mo ga CMO Dr. Pithanglin ga district administration na adom da leiba leina da naba yengnaba hidak oxygen PPE kit ga potlam sing kairom pithokre May tang kun tarukta Manipur Chief Minister na Churachandpur da Mini Secretary Tuibung ga oxygen ton pressure swing absorption PSA district hospital campus da sangakhre masiga oxygen plan ase Manipur chingi district da di han hanba oibani masigi plan sina minute amada oxygen liter chani pithukani haire Hojik chathari ba curfew ase June tang trama thui phawba oigani haire curfew su miyamna inba oiradi paba adubu ngasi phawbo na covid leina gi maramda mi kya naraga asiba paw hengat pasida miyamna sarkar na lauthok SOP oiro curfew oiro indabase hainingai dileite 58 Churachandpur SCMLA Hangkhalyan na June tang amada oxygen cylinder mapan district hospital da donate tawki aduga Churachandpur DC Pawan Yadav IS ga CEO ADCC Lalsajam na Churachandpur district hospital gidamak oxygen D type kuntra donate tawki aduga NGO tungan baga mi kayarom na covid leina ngak thuk na bada miyam se punbani ut na bada donation adum piki sarkar ngakta depend tawdraga ekhoina pangba yaba makheida miyam na thabak tawmina base matam oire